ngasi nungtil pung ani makai khare helakpa aduaida Thawbal district ke Khongjom police station konba Khongjom war memorial complex manak nakna laiba national highway 102 da I-20 asta MN01AS 3001 car amaga DX 𝗬𝗢𝗢𝗡𝗚𝗏 MN06SD 9928 ka thengjinnabada 𝗬𝗢𝗢𝗡 ta tongduna lakpa mapa macha ani laikhidraba mapa macha ani adudi salungfam kangthok chaw mayai lekai degi furit chabam sanahal singh chahi 38 apokpa laikhidraba PS Durani aduga macha adugi mamingna PS Rampis kawi chahi taru khakta ngairiba nupa machani PS sanahal thodok thofam da laikanaba ngamdana laikhidabani aduga mahaki pikliba macha nipa Rampisna Thawbal district hospital la pukhatlaba matungda laikanaba ngamdana laikhidabani accident ki paw hekta baga Khongjom police station ki OC 𝗟𝗔𝗞𝗣𝗔 luchingba police team na laktuna yengsilaba matungda laikhidraba sing adu Jenims ki mokta pukhatuna medical legal procedure gi damak thamkhre hairi ngasi nogalamdai pung 3:30 tarakpada singjamai chanam pukri mapala leiba chanam Thomas kauba chahi 5 suraba miyoy amagi una mathak makha saba yum ama khanghaudana haurakpa maina tumna chakre mai chakpa aduda yumbu odiba Thomas maina chada marfudragi changda chaktuna sokpadagi Rims hospital la pukhatuna laikanari mai chakpa thodok adugi pawhek fangbaga manipur fire service ki team laktuna thangnaba yum singda sandorakadabadagi kanbangam haure hairi mai aduna thangnana leiba chanam rudragi yum saijin khana chakpa haurakpada fire service ki team aduna muthatke thodok aduda lupa kayamuki value oigadaba potlam sing mangkhrabano haiba khangbangam amaromda socio economic industrial and cultural organization psychogi general secretary 𝗬𝗢𝗕𝗓𝗏 chanamna thorakpa chirol amada manipur fire service ki team na asokpa yumbu Thomas pu chakliba maidaktagi laukthoktuna hospital da matam chana pukhatpibabu awangba thakta thagalakli loinana mai aduna thangnaba yum singda sandoklamgadabadagi matam chana thingduna kalhobagi damaktasu manipur fire service ki kangpu bu thagatpa phongdorakli